Ngasi nungdawin phongkhiba Kangla Paudagi maroiba pau khara khangachiraga miyamda khulo tamjage. Pambei na Luchingba UNLF ke Luchingba ahum phajinkhibagi mayokta luptaraga humdoina pung nifu nipangi general strike kaukhrei. Hantakta India government ga shantigi wari sanaduna peace agreement ge sign tawnakhiba Pambei na Luchingba UNLF ke army chief sidaba mapu yauna Luchingba ahum ngarang NIA na phajinkiba adugi mayokta luptaraga humdoina ngasi ahing nongyai pung nifu nipangi Manipur pumbada general strike kaukhrei. Hiram asigi matangda ngasi nungthil thongju Boroi makhongda laiba Manipur Women's Federation ge office pangthokiba paugi mifam amada lupsing asigi mahut chiladuna Federation of Civil Society Organization Fox ke president TS Manihana phongdokladuna hai Pambei na Luchingba UNLF ke miyoi ahum phajinkiba asigi matangda ngarang makhongjang changsinaba hotnakhibani adubu ngasi nungthilgi pung 12 fawba ngaibinaba phongdorapagi matung ina matam ngaiduna lakhibani adubu ngasi nungthil pung ama taraba fawba thadoktabana maram oiraga lopsing asegi mifam famduna warep asi laukhibani mahana makhata na hai hauji India government ka wari sanaduna peace agreement ama thamnaduna makhoising phaba punba yadava khulai thanadava haina yanakhibani adubu tawnariba peace agreement asigi wangbada makhoiba phaba asi Manipur miyambu ikaiba amadi luba asibu ikaiba pibani India government na Manipur yengliba miyeng asi aikhoi khangminnaba matam oire haraduna aikhoi amatu oina pangal sagatminasi general strike asi sogatpiyu general strike asida associate commodity singde council haikhi ngasi pawmisinga unava aduda yaukhiba lopsingde Fox MWF IPOM UMO WMC Yelhaumi Kanbaluf Apumba Similon Singjamai Apumba Numpilu MMWO Amadi MCM na chingba yaukhi hayengdagi haugadariba matric exam da mahiroi 37715 na saru yaragani handak pangthokadariba ICLSC examination 2024 asi thagadariba mahiroi singda board ke chairman Akham Joykumar na yafa pauze pirakri ngasi popupurada laiba board ke office da pangthokpa paugi mifam amada board ke chairman Akham Joykumar na hai handak ke exam asida punna mahiroi 37715 na exam thagani Masida nupa candidate masing na 19087 ni adugo nupi candidate na 18628 ni Masida government school gi mahiroi masing na 9119 ni private school gi mahiroi sing na 27281 ni hantaki exam asida apumba center 154 leibada Jinggi center na 63 ni adugo Imphal gi center na 91 leigani exam asigi dama expectation team 25 sem dina yengsingadawri loinana observer 62 khankhrai Hantaki exam asida answer script asi hanaga manadaba maungda OMR sheet oina tawgani masigi dama center asida lariba ojasing invigilator singna ningthina mahairoida bab tahanaba hotnabi haina se phungdoki Pambei na Luchingba UNLF ki miyoi ahum NIA na Kari maramgi phabano Masi Chamamnaba ama oi Joykumar Pambei na Luchingba UNLF MPA gi maroiba miyoi ahum NIA na Kari maramgi pharibano Masi angapa Chamamnaba ama oi unlawful organization ama oirambadagi Government of India ga ceasefire tawnariba lup asigi miyoising phajinba haibasi tawnaba thabak nate haina NPP National Vice President Yumnam Joykumar na phongdokhrei wafam asi ngasi party asigi nauremthongda leiba party asigi office phangdokiba paugi mifam amada mahana phongdokibani Joykumar na makhata na phongdokibada NPP gi oinadi mainstream da lakfa asi welcome tawi adubo asumna phaba tarabadi karamna unlawful organization singna mainstream da changlakadage masina government of India asi thajaningai oidaba phibam amada lakpa yai kari maramgi makhoibu pharibano haibadu miyamna khanganba mathau tai phongdokhi mahana makha taraduna ground running tina thamduna thabak tawgadabani Manipur miyamda asigumba asi karigi khangandribano hangbaga loinana miyamna makhoibu condition amata yauduna thadorakanebani haiba wafam asida MPP gi oinasu apambani phongdokpaga loinana chu chanariba kuki khulai fibers ground rule kaya thugariba asigi matangda lengangna kari thabak lokhakrabagi hangbaga loinana ceasefire tawnariba loop asigi maroiba miyoi ahum phajinbasi maram chade phajinkiba asi condemn tawi haina phongdokhi mahana makha taraduna kuki gi su abrogate tawraga kari tawgadagi haibasi miyamna yena phomthoi su abrogate tawraga kuki free thaba haibasi miyangi apama oigadra hangkibaga loinana ground rule thugariba kuki singi mathakta khudakta action lokhafam thoi kari maramgi makhoi ahumbu pharibano haibasi central government miyamda thampham thoi makhoi bu khudakta thadoknaba lengang thabak paikhalu haiki